ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯄꯣꯌꯥꯏ ꯀꯧꯏ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯩꯁꯦ ꯑꯣꯖꯥ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨ ꯁꯥꯇ꯭ꯔꯁꯨ ꯌꯥꯝꯕ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯗꯦ ꯑꯣꯖꯥꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯆꯤꯡꯗ ꯇꯥꯕ ꯑꯣꯏꯕꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯁꯤ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯌꯥꯅꯤꯗ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯃꯌꯥꯝꯗ ꯌꯦꯠꯄꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯍꯟ ꯑꯣꯏꯔꯕ ꯃꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁ꯭ꯀꯨꯜꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯅꯣꯃ ꯇꯧꯕꯅꯤ ꯅꯪꯕꯨ ꯁꯤꯗ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯥ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯩꯗꯤ ꯍꯩꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯌꯥꯅꯤ ꯑꯁꯨꯝꯅ ꯑꯩꯅ ꯌꯥꯗꯕ ꯑꯗꯨꯗ ꯃꯣꯏꯅ ꯑꯃꯨꯛ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯁꯥꯔꯤꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯩꯅ ꯆꯤꯡꯗ ꯂꯩꯕꯗꯣ ꯃꯈꯣꯏꯒꯤ ꯃꯣꯡꯐꯝꯒꯗꯤ ꯈꯔ ꯂꯥꯞꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯒꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯣꯖꯥ ꯅꯪꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯕꯨ ꯇꯟꯗꯕ꯭ꯔꯥ ꯑꯁꯨꯛ ꯂꯥꯛꯅ ꯂꯥꯛꯄ ꯑꯩꯈꯣꯏ ꯐꯥꯎꯕ ꯊꯦꯡꯅ ꯍꯟꯕ ꯇꯜꯂꯤꯅꯤ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯅꯪꯅ ꯑꯍꯤꯡ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ꯭ꯔꯥ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯗꯨꯗ ꯑꯣꯖꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯣꯖꯥ ꯃꯐꯝ ꯑꯁꯤ ꯈꯔꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯥꯞꯅ ꯂꯣꯏꯅ ꯌꯨꯝ ꯁꯥꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯁꯔꯀꯥꯔꯅꯁꯨ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯈꯪꯕꯅ ꯑꯣꯖꯥ ꯑꯣꯏꯕꯁꯤꯡꯗ ꯇꯣꯂꯣꯞ ꯆꯥꯎꯅ ꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯍꯜꯂꯤꯕꯁꯤꯅꯤ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯥꯖꯒꯟꯗꯕ ꯀꯤꯒꯟꯗꯕ ꯃꯤ ꯑꯣꯏꯔꯨꯕꯅ ꯃꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯊꯧꯁꯥꯗꯅ ꯈꯨꯝꯂꯝꯃꯤ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯗꯨꯝꯅ ꯋꯥꯈꯜꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯨꯅꯨ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯄꯗ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯃꯊꯪ ꯑꯃꯨꯛ ꯆꯪꯉꯝꯃꯤ ꯅꯨꯃꯤꯠꯇꯣ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝꯒꯤ ꯀꯥ ꯑꯗꯨꯗ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯊꯣꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯈꯔꯁꯨ ꯃꯝꯁꯟꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯑꯩꯅ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯣꯡꯐꯝ ꯍꯥꯏꯕꯗꯤ ꯃꯤ ꯐꯨꯝꯐꯝ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕꯗꯨ ꯑꯗꯥꯏꯗꯨ ꯎꯔꯛꯑꯝꯃꯤ ꯆꯤꯟꯗꯁꯨ ꯏꯊꯟꯇ ꯁꯣꯟꯖꯩ ꯃꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯦ ꯃꯤꯒꯤ ꯙꯔꯃ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯎꯔꯛꯑꯝꯃꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯑꯩꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯈꯨꯄꯥꯛꯅ ꯊꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ ꯑꯩꯅꯁꯨ ꯇꯨꯡꯗ ꯌꯦꯡꯂꯗꯨꯅ ꯁꯥꯎꯅ ꯁꯨꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯕꯨ ꯑꯅꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔ ꯊꯣꯔꯛꯎ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯁꯤ ꯑꯁꯨꯝꯅ ꯑꯩꯅ ꯂꯥꯎꯔꯒꯁꯨ ꯀꯅꯥꯁꯨ ꯊꯣꯔꯛꯑꯝꯗꯦ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯃꯁꯤꯗꯤ ꯀꯔꯤꯅꯣꯃꯅꯤ ꯑꯩꯁꯨ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯩꯒꯤ ꯂꯩꯐꯝ ꯁ꯭ꯀꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯐꯝꯗꯗꯨꯅ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯂꯥ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯅꯠꯇꯦꯗ ꯑꯩꯕꯨ ꯃꯤꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯔꯥꯏꯗꯒꯤ ꯚꯨꯠꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯑꯣꯖꯥ ꯀꯧꯗꯨꯅ ꯊꯤꯜꯂꯛꯏ ꯑꯩꯅꯁꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏꯕꯗꯨꯗ ꯁꯨꯝꯅ ꯈꯨꯝꯃꯤ ꯀꯅꯥꯅꯣ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯔꯛꯀꯦ ꯑꯁꯨꯝꯅ ꯑꯩꯅ ꯊꯣꯛꯑꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏ ꯅꯈꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯂꯛꯅꯔꯤꯕ ꯃꯥꯜꯂꯤꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯡꯖꯤꯜꯂꯝꯃꯒ ꯑꯩꯁꯦ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯊꯣꯛꯑꯝꯃꯤ ꯆꯥꯛꯇꯣꯛꯑꯕ ꯃꯇꯨꯡ ꯀꯣꯟ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ
Asumna layringai aigi thong ado amukkasu thinduna nupi amagi khonjenda amuksu sumna hairai oza amukta thokpiro akhoi oza gi nakta karino mata hangjagi lakpani hairai aiso domna hairappuda khunja sing amade aigi satra laktuna kauriba mali haiduna thoktuna thong ado hangami matam aduda nupi masa makhak matung on thoktuna lepaga leirammi aiso wakhanda karisu khandaba saraga hangi ibema kaidawrage thenga kansida nathanda laibra nangbu kanano aina adumna hangbaduda nupi masadu karisu hairamdana mase thuna muk chatkirami aisu adumna chatkibaduda kauduna hangjai ngaikune ibema nangbu kari hangbu lakpano amukta ngaikho aina phana wangangnasu kaurabasu nupi masadudi adumak tumina chatkirami aisu sakhrabani thongdo lonsalamaga phamungda phamduna karina makhoi swagi mi singsibu ngauraba jara karino aingonda tawriba mataw mayam sibo asumna solingai egi phone gi ringtone khingak paduda ise khangpe khangduna songkhalli phone ado ta paikhatuna yengbada egi maruki phone oiduna leirami aisu mi hunse phatharaga egi imanaba aduga wari sanarami imanaba duna so itaw nangbu aduda spoon pubudo kamdawrigi aduda hek sakhibadagi phone ga tawrakti yamna nungai khibagi mawongnini aisu itaw dagi wa aduda noktuna hairami itaw nungai ti haidura isu khangde nangso sida puraga puna puminaba yabani ithanda taba sida isu tawphom ama khangdrabani itaw duna soigi wadu tabada mana su noktuna sumna khumai hoine itaw isu nanga puningbani nungai te do ai suti lokthoga nangna tariba mafam aduda nongma koirake ado lefam safam di kamaina tawri aina su itaw skun gi quarter da lei ai tomda leibane ate oza singde sida lei se mata yade moide karai danu leipa mali aigi wado tabada imanaba duna soingonda kainona haisibo kaidobagi moide quarter aduda leitriba kaidobo yauraba janu kaigino itaw khunja sing tadabro adai-dubo aina so muk noktuna sumna khommi khunja tabasigadi kharadi lape yamna lapadi oideda aina sida sum leigi haibagi leibane moinabudi moiga leisi haibane aina mingonda yekpadu nungaitadana tawbane imanabaduna muk ado itaw nang nathanda leirido kidro adaida muk nang bhut nupi makoidana leiramgani ko aina su itawgi waduda phagi tathoktuna sumna khommi bhut nupi oiragasu koibabu phangagadi yarani itaw aigi wariduda khuni se kana nokminnarami adumna ngayak wari sarba matung imanabaduna potharaw bhai aisu thammage haiduna ibani se phone do dum thamnare aisu tumage haiduna tawringai karaidagino khangdaba nupi mana kaubagi khonjen se muktare aisu kanano thenga kansida karaidagi nupi gi makhono tari sibu haidana ngayak wakhalamaga su tawi aisu tumthaba se yadana lei aibo thoktuna yengusirane pungsi su thengeda amuktangi thoktuna yengurage si khanduna isu nupi duna kabliba khonjendugi maike adumda thorami sumlakpana tariba khonjel adu skundagini haibadi khangami aisu skul aduda sangami adu boina skul aduda sangakpadagi taramba nupigi khonjendu amuk sab hek lepami aisu sidi monga mani khanduna ka tamna muk selai aina dumna selakpaduda tungna kanano amuna su tanarapagum tawrami aisu kadu tamna sensenduna thongadu set lonsalli adumaina tawrappaduda isu hainadaba kiba phawrami ahing duma iso tumthaba yadana nonganba yamna wana ngairami numidado wana lenduna nongsu dum malai saising zarga skunda muksalami numito ise class lawraga su kya isa se ihai hainaramde aige tawse uraga oza mana sumna hangai oza kaidabo yaurge haksang ngambidra bra haidana aina so kaiso tawde de isa se khara sokthabagine ado ai ngasidi khara halage suti orga isa se yamna sokthare asumna numito ise suti lokthoktuna khunja singna tariba mafam aduda salami aina yum amada sangubada hana thengnakraba khunja ahal ama thengnarami ibo yamna thajade lao sango kari leirage ozana sida lakpabu aina so ahal adugi manakta sangsenduna o mase pabungge yum moire adu pabung ai wa mata tanasi haidana lakpani ahal aduna mo oza kari wano hekta haibiyo aina mo pabung aina hujik leiriba mafamdo ahingda akiba thabak khara tawre masibu kamda bozado masigi wariga leibra hangame ahal aduna mo aingoda yengduna wari do lerai oza hujik skun noriba mafamdo hanati yum leiramde mafam aduda nupi masa ama lai tongduna masado khoina phathaba ngamhodabadagi adum nupi masado leikhide aduna nupi do ataida thaina phumki aduna maram moiraga daida magi thawai do hek thorakpani adugi thawai ni ahingda hek thoraklibado
ꯑꯗꯣ ꯑꯣꯖꯥ ꯑꯍꯤꯡꯗ ꯀꯅꯥꯒꯨꯝꯕꯤꯅ ꯊꯣꯡ ꯊꯤꯟꯕ ꯀꯧꯔꯛꯂꯕꯁꯨ ꯃꯗꯨ ꯑꯣꯖꯥꯅ ꯈꯨꯝꯕꯤꯔꯨꯅꯨ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯩꯗꯤ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯥꯅ ꯇꯝꯅꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯣ ꯑꯣꯖꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯂꯩꯔꯁꯤ ꯃꯗꯨꯅ ꯈꯔꯗꯤ ꯁꯥꯐꯔꯅꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯏꯊꯟꯗ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯃꯛ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯔꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯣꯖꯥꯁꯤꯡꯗ ꯍꯪꯉꯤ, ꯀꯩꯒꯤꯅꯣ ꯁꯤꯗ ꯔꯨꯝ ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕꯅꯤ? ꯔꯨꯝ ꯑꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯔꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯃꯁꯤꯒꯤ ꯔꯨꯝꯁꯤꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯕꯤꯔꯨꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯆꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯍꯦꯟꯅ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯣꯖꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯤ, ꯀꯩꯒꯤꯅꯣ ꯃꯁꯤꯒꯤ ꯔꯨꯝꯁꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯤꯔꯤꯕꯗꯤ? ꯑꯣꯖꯥꯗꯨꯅꯁꯨ ꯃꯁꯤꯒꯤ ꯔꯨꯝꯁꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯕꯅꯤ, ꯀꯅꯥꯁꯨ ꯆꯪꯗꯕꯅꯤ, ꯆꯪꯉꯨꯅꯨ, ꯆꯪꯂꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯔꯨꯝ ꯑꯗꯨꯕꯨ ꯆꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯉꯦ, ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯁꯤꯗ? ꯑꯩꯅꯁꯨ ꯑꯣꯖꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏ, ꯅꯪ ꯍꯥꯜꯂꯝꯃꯣꯏꯁꯨ ꯍꯥꯜꯂꯗꯕꯅꯤ, ꯈꯣꯡꯁꯦ ꯁꯥꯖꯤꯡ ꯍꯧꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯪꯉꯨꯅꯨ ꯍꯥꯏꯕ ꯔꯨꯝ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯔꯨꯝ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯆꯪꯗꯕ ꯑꯣꯏꯔꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯅꯥꯟꯅ ꯀꯔꯤꯃꯠꯇ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯔꯨꯝ ꯑꯗꯨ ꯑꯇꯩ ꯔꯨꯝꯒ ꯌꯥꯝꯅ ꯈꯦꯠꯅꯕꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯦꯡꯂꯤꯉꯩ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗꯩꯁꯨ ꯀꯤꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯅ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯑꯩꯅ ꯆꯪꯂꯨꯕ ꯔꯨꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯒꯤ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯅꯔꯨꯗ꯭ꯔꯕ ꯔꯨꯝ ꯑꯗꯨꯅ ꯑꯗꯨꯛ ꯅꯥꯟꯅ ꯑꯇꯦꯛ ꯑꯀꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯤꯕ? ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯑꯣꯖꯥ ꯑꯇꯩꯅ ꯆꯪꯉꯨꯅꯨ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯄꯛꯄ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯩ ꯑꯍꯜ ꯑꯗꯨꯗ ꯍꯪꯗꯕ ꯌꯥꯗꯦ꯫ ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯄꯥꯕꯨꯡ, ꯑꯩ ꯋꯥ ꯑꯃꯇ ꯍꯪꯖꯒꯦꯕ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ, ꯀꯔꯤ ꯋꯥꯅꯣ ꯑꯣꯖꯥ ꯍꯪꯉꯛꯎ꯫ ꯑꯩꯅ ꯑꯃꯨꯛ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯃꯨꯛ パꯈꯟꯅ, ꯑꯣꯖꯥ ꯃꯗꯨꯒꯤ ꯔꯨꯝꯗꯨ ꯆꯪꯕ ꯌꯥꯕ ꯅꯠꯇꯦ, ꯃꯗꯨꯗꯅꯤ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯃꯄꯥ ꯇꯥꯔꯤꯁꯤ꯫ ꯃꯗꯨꯗ ꯆꯪꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯒꯟꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯀꯤꯅ ꯀꯤꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯕꯨ ꯃꯤ ꯑꯃꯅ ꯀꯧꯊꯣꯔꯛꯄꯒꯨꯝ ꯋꯥꯈꯜ ꯑꯁꯤꯗ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯒꯦ ꯇꯧꯕꯗ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯃꯣꯡꯐꯝ ꯀꯌꯥꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯊꯣꯔꯛꯏ꯫ ꯑꯣꯖꯥꯕꯨ ꯂꯩꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣꯕ, ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯝꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯕు ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯂꯥꯛꯏꯕꯅꯤ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯑꯩꯅꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯕꯦꯝꯃ, ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯑꯩꯒ ꯁꯥꯕ ꯄꯥꯝꯃꯤꯁꯤꯕꯣ? ꯑꯣꯖꯥ, ꯑꯩꯗꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ, ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ರೆ, ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ, ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯇꯔꯪ ꯑꯃ ꯆꯠꯂꯝꯃꯤ꯫ ꯏꯁꯥ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏ, ꯐꯔꯦ ꯏꯕꯦꯝꯃ, ꯃꯥꯡ ꯊꯥꯔꯣ, ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯔꯒꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯜꯂꯛꯄꯅ ꯐꯅ ꯁꯥꯡꯅ ꯑꯩꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ, ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯕꯨ ꯐꯅ ꯁꯥꯡꯅ ꯂꯥꯛꯑꯦꯅꯦ, ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯌꯧꯒꯗꯕ? ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯉꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯌꯧꯗꯣꯔꯦ ꯑꯣꯖꯥ, ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗꯨꯅ ꯀꯣꯟꯅꯗꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯥꯏꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯈꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯎꯔꯛꯏ, ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯠ ꯊꯤꯜꯂꯤꯕꯁꯤ ꯃꯣꯡꯐꯝꯗꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯁꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯈꯪꯂꯗꯨꯅ ꯑꯩꯁꯦ ꯇꯨꯡ ꯍꯟꯗꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯇꯥꯟꯅꯔꯛꯏ꯫
Asumna chelakpana aigi leifamda yoramdaida nupi saktam kairaba amana aigi mangsida lepsalakpada aise khangduna kanna lauduna aise mafam adaida adum gyan mangkhirami. Aina wakhan tarakpadadi ahal adu aigi nakta phamduna leirami. Aina ahal aduda pabung aibu mafam asida karamna leiramlibano. Ahal aduna aingoda wari pumba libirai. Oza ngarang ahingse nupa amana kanna laurakhiba tabadagi aina haugattuna nangbu leibra yengubada ozadi phamungda leiramdabadagi aina angangsingbu haudoktuna mai puduna yengba thorakpada ozadi gyan tadana leimaida taduna leirami. Adudagi akhona nangbu imungda pusanduna nangbu gyan lakpa ngairamlibani. Asumna aigi thawaise moi miyamna numittuda kanbikhi. Matam khara leiraga aigi isase apunaba amana pubagom adumak tawduna aise kariguma sangsara amada leirami. Skun chatkani haibasu aise khangamde. Aigi misida nupi adubu uduna ta adum lei. Mangdasu skul adugi room aduda satuna nupi aduga wari sanaba yamna toina urami. Adumaina sum tawrapudagi aise mamai thangda angaubagum tawrai. Ahal aduna swaiba kumna senabirami. Adumaina aina tawringai aigi imanaba oza oiba amana aibu unaba lakpada aina oiramliba mong mataw aduda maso nungaitabadagi ahal aduda sumna hairami. Pabung ay magi mamanabani ay mabu pukhrage magi mayumso ay khangi. Moigi imung manung tawraga mabu mukta yengthollukkhige. Ahal aduna so imanaba aduda sumna hai ay sulaki na kuigi khulla aduda mabu thinba yaujage. Asumna tawduna ahal aduna so aibu yum phawba thinbirai. Masigi matung ima baba huina so aigi phibam adubo ubada moina so yamna kapami. Aibu amaiba matana aduna yamna kanna yenglaba matung aise mamai thangda gyan tamna lai. Hojikte ay yumda gyan tana leire. Amuka nang oza oikidre atopa thabak tawragasu arapasing manda chatuna tawrudre. Mayam ahamge wari si matanga saina loijare. Ani suba wari si mukmayamda khudon tamjari. Wari se dadana laikidaba matung imunga sida tamnarkhiba yamna nungaitaba thawdo amagi wari ni. Dada si matam aduda nupi kya koijarakte. Nupi koibasu hirakte mamanaba singna. Nupi koyu haidana nupi ma sembiduna. Dada si nupi ma moi miyamna khangna halami. Nupi sina so dadagi mong mataw khangbanina adum nuksizay. Moi ani so sahi ama mukpatta na nuksinaraba matong. Matam aduda nupi do sembirakiba dadagi mamanaba mana. Magi nupi kaina khraga dadana nupi duga yamna nuksinarakpado mamanabaduna dadada kalakpa yengsanba haurai. Dadadi madu pumba mata khangjabana zade. Mamanabaduna magi nupi sengbirakpani haidana madi phana adum leithoami. Aduga asomda dadana khangnariba nupi aduna di mamanabaduna karinoma tawba haurai haibasi nupi duna di khangami. Maramde dadaga khangnariba nupi aduna haidaba wase dadagi mamanaba aduna dadada seran turan puktamda tamjanbiduna dadana nupi aduna nang aingoda sumaina haibra nang si tawbra haidana mamangkhaiga manadaba wahang zazad hangba haurakpadagi dadagi nupi duna karinoma tawre haibasi singnaba haurakhi. Nupi dudi nupa koijadabadu dadada mamanaba aduna sum hansak nasak tawbibadagi dadasu saroktana nupi duga toina khanaba haurai. Babadi laikidre khoigi imaga dadaga iga akhoi ahum khak leijabani. Masida imana so aingonda ibungo nayamase kaidorabazano phone amagi nupiga yamna laungnaba saungnaba makhon yamna tai. Moi sibo saungnari bazaro khanari bazaro hangakpada imada ina sumna khommi. Ima aduda usanaruna nupi koiragadi asi ngaktani. Aduna ide hujupau nupi mata koidana leirisini. Koidana koirabada ima ide hapta phana sate nupi si haidana imaga sum phagi taunarami. Numitoi se thaba ma saluraga yumda halakpada dadagi mamanaba ma aiga thengnarami. Dadagi mamanaba aduna aingoda sumna hairei. James ai wa ma haige nang khangjallu. Noi dadasa hana yu thamdabado hojikte thakpa haurabani. Adusu ataina sinba natte. Noi dadaga luna tinaba omesto mana sinba ngaktani. Magi nupi kainaraga noi dadagi nupi adusu moyani khainanaba mana kanna tawribani. Adu aina nangonda si hairei haidana nang noi dadada hairuno sum khangjalu haibani. Noi dadana hana yuga thaksaramdabado omesna yuga pithakpaduda sum nungaitadana tawbani. Adumaina dadagi mamanabaduna hairei. Aina moda premsan kainone adumaina dadase tawrabo aidi khanbu khallude. Aduga da omesti dadaga su yamna luna tinabadaine. Thajade he moi masina adumaina yengsannaramni di. Adu kamaina tawkhribado moigi sibu haidana warido aina hangame. Maduda hujiki dadagi mamanaba ama aiga thengnariduna warido haubadagi loiba phau aingoda sitnana loina tamai. Aisu warido khanglaba matung yumda adum halaame.
ꯋꯥꯈꯟꯗꯁꯨ ꯀꯩꯅꯣꯅꯦ ꯗꯥ ꯄ꯭ꯔꯦꯝꯆꯥꯟꯅ ꯍꯥꯏꯕꯤꯁꯤꯕꯣ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯃꯔꯣꯝꯗꯁꯨ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯗꯥꯁꯨ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯕ ꯐꯪꯉꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯝꯗꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯛꯅꯍꯜꯂꯝꯃꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯇꯣꯛꯅꯈꯤꯕꯗꯒꯤ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯃꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗ ꯁꯨꯛꯆꯪ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯀꯣꯟꯅ ꯊꯪꯗ ꯑꯣꯃꯦꯁ ꯍꯥꯏꯔꯤꯕ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯃꯤꯐꯠꯇꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯗꯗꯥꯒꯤ ꯈꯪꯅꯖꯔꯝꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯈꯪꯉꯛꯄꯗꯒꯤ ꯗꯗꯥꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯏ ꯑꯩꯅ ꯗꯗꯥꯒꯤ ꯁ꯭ꯇꯦꯇꯁꯇ ꯎꯕꯗꯁꯨ ꯗꯗꯥꯁꯤ ꯁꯤꯅꯤꯡꯕ ꯄꯣꯛꯄꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇ ꯏꯔꯒ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯗꯨꯗ ꯊꯥꯒꯠꯂꯝꯃꯤ ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯗꯗꯥꯁꯦ ꯑꯗꯨꯝꯅ ꯍꯦꯛꯇꯃꯛ ꯁꯤꯔꯅꯤꯗꯤ ꯈꯜꯂꯨꯗꯦ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯥꯒꯠꯆꯕ ꯑꯣꯏꯔꯤꯅꯤ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯗꯗꯥꯁꯦ ꯑꯍꯤꯡꯗ ꯌꯥꯝꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯊꯦꯝꯂꯨꯕꯁꯨ ꯍꯦꯛ ꯉꯝꯗ ꯏꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯗꯗꯥꯁꯤꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯕꯖꯥꯔꯅꯤ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ ꯗꯗꯥꯅ ꯀꯞꯄꯗꯨ ꯇꯥꯁꯟꯅꯗꯕꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯏꯃꯥꯒ ꯑꯩꯒ ꯗꯗꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ ꯏꯃꯥꯅꯁꯨ ꯑꯩ ꯇꯞꯅ ꯊꯦꯡꯕꯦꯅ ꯏꯌꯥꯝꯕꯁꯤ ꯍꯥꯏ ꯑꯗꯨꯕꯨ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯗꯗꯥꯁꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯝ ꯊꯣꯔꯛꯇꯕꯗꯒꯤ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗ ꯗꯗꯥꯁꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯎꯞꯊꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯎꯔꯛꯏ ꯄ꯭ꯔꯞ ꯑꯩꯁꯨ ꯆꯪꯁꯤꯜꯂꯒ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯗꯗꯥꯁꯦ ꯌꯦꯡꯉꯨꯕꯗ ꯍꯨꯒꯨꯝꯕ ꯊꯛꯑꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯔꯝꯃꯤ ꯈꯨꯗꯛꯇ ꯗꯗꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯄꯨꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯗꯗꯥꯁꯦ ꯃꯇꯝ ꯊꯦꯡꯈꯤꯔꯝꯃꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ ꯗꯗꯥꯅ ꯊꯛꯑꯝꯕ ꯍꯨ ꯂꯤꯛꯂꯤ ꯑꯗꯨꯁꯨ ꯀꯣꯟꯅ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯊꯦꯡꯅꯔꯝꯃꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯗꯥꯛ ꯃꯍꯤꯅꯤ ꯗꯗꯥꯅ ꯊꯛꯑꯝꯃꯤꯗꯣ ꯗꯗꯥ ꯂꯩꯇꯕꯗ ꯏꯃꯥꯗꯤ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯀꯞꯇꯕ ꯌꯥꯎꯔꯝꯗꯦ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯗꯗꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯣꯏꯁꯨ ꯀꯞꯄꯝꯃꯤ ꯑꯗꯨꯒ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯃꯦꯁ ꯍꯥꯏꯔꯤꯕ ꯃꯤꯐꯠꯇꯕ ꯃꯥꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯁꯨ ꯀꯞꯁꯟꯅꯔꯝꯃꯤ ꯗꯗꯥꯒꯤ ꯅꯨꯄꯤ ꯈꯪꯅꯖꯔꯝꯕꯗꯨꯁꯨ ꯂꯥꯛꯑꯒ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯗꯗꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯣꯔꯥꯖ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯏꯃꯨꯡꯁꯦ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠꯇꯣ ꯏꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯗꯗꯥꯅ ꯍꯦꯛ ꯆꯥꯏꯕ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝꯁꯤ ꯀꯥ ꯁꯤꯟ ꯊꯨꯡꯅ ꯅꯝꯃꯛꯏ ꯏꯃꯥꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯗꯗꯥꯅ ꯑꯗꯨꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯗꯨ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯏ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯃꯅꯝꯁꯤꯕꯣ ꯅꯌꯥꯝꯕ ꯂꯥꯛꯏꯖꯥꯔꯣ ꯅꯌꯥꯝꯕꯒꯤ ꯃꯅꯝꯅꯤꯅꯤ ꯁꯤꯗꯤ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯂꯦꯞꯍꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯩꯅꯁꯨ ꯏꯃꯥ ꯗꯗꯥ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄ ꯆꯪꯉꯛꯄ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯗꯗꯥꯅ ꯍꯦꯛ ꯆꯥꯏꯕ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝꯁꯤꯕꯣ ꯀꯃꯥꯏꯅ ꯏꯃꯨꯡꯗ ꯆꯦꯜꯂꯛꯏꯕꯖꯥꯠꯅꯣ ꯃꯤ ꯑꯇꯩ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯏꯁꯥꯗ ꯀꯤꯕ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯄ ꯍꯧꯔꯛꯏ ꯑꯩꯁꯨ ꯗꯗꯥꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯃꯥ ꯃꯇꯣꯝꯗ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯔꯝꯃꯤ ꯑꯍꯤꯡ ꯑꯁꯤꯗ ꯗꯗꯥꯅ ꯆꯥꯏꯔꯝꯕ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯁꯤ ꯏꯃꯥꯒ ꯑꯩꯒꯤꯒ ꯇꯨꯝꯃꯤꯕ ꯃꯅꯥꯛ ꯑꯁꯥꯏꯗ ꯃꯅꯝꯁꯤ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯥꯡꯈꯟ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗꯩꯁꯦ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯅꯝꯗꯨꯈꯛ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒ ꯃꯅꯝꯗꯨ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯏꯃꯥꯁꯨ ꯍꯧꯗꯣꯛꯄ ꯉꯝꯗ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯉꯝꯗꯦ ꯇꯨꯝꯁꯨ ꯇꯨꯝꯗ꯭ꯔꯦ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯗꯗꯥꯒꯤ ꯀꯥꯗ ꯀꯣꯛ ꯀꯥꯛ ꯗꯗꯥ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯁ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯗꯗꯥꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣꯃꯗꯤ ꯈꯔꯗꯤ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯁꯤꯗ ꯈꯔ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯨꯒꯦ moina yargade sida moiga hing lekminarage ningami nongheng anbaga dadagi mamanabasing adu amamam aina warido tamtamduna moiga unaraga leirami maduda moina so James kaidobagi akhoi lawi toino akhoi soidana lakani horendagi akhoi meyam puna hongnaraga ahing lekpadu lakpirage hairei asu moina adumna harau harau yabirakpaduda yamna harauna yumda halai ahing lekpa laiduda Omes hariba nupa adusu yaurami madi masana khangjabra khangde aingonda su wa kya ngangde aduga dadagi mamanaba taisingi marakta su mase kya leiramde patomna tungana tabagi mungda lei numidang asida numitudi angapani dadagi kada leiba posai singasi yuar habadawna kotok kadrak nikpa hawrei kidana isu dadagi mamanaba singadu kausallaga aina su moide yenghalami
Moi mꯌꯥꯝ ꯆꯪꯉꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯨꯞꯆꯥꯞꯇ ꯂꯩꯈꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅꯁꯨ ꯗꯗꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯗꯗꯥꯅ ꯍꯦꯛ ꯍꯦꯛ ꯀꯥꯞꯄꯝꯕ ꯄꯔꯐ꯭ꯌꯨꯝ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯤꯗꯤ ꯅꯣꯏ ꯗꯗꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏꯖꯕꯅꯤ꯫ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯅꯨꯡꯃ ꯅꯨꯡꯁꯤ ꯁꯤꯗ ꯂꯩꯔꯝꯃꯦ, ꯑꯩꯁꯨ ꯈꯪꯍꯧꯏ ꯍꯥꯏꯔꯛꯏ꯫ ꯄꯔꯐ꯭ꯌꯨꯝ ꯑꯗꯨ ꯑꯩꯅ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯗꯥꯕꯣꯏ, ꯑꯩ ꯁꯤꯁꯦ ꯅꯍꯥꯟꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯅꯤ꯫ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯗꯥꯕꯣꯏ ꯍꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯁꯤ ꯎꯕꯗ꯫ ꯅꯨꯃꯤꯗꯥꯡꯗ ꯗꯗꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯁꯤꯁꯦ ꯆꯥꯏꯔꯒ ꯊꯣꯔꯛꯄꯗꯧꯅ ꯍꯦꯛ ꯍꯦꯛ ꯃꯅꯝ ꯑꯃ ꯍꯦꯛꯇ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, ꯍꯣꯏ ꯖꯦꯝꯁ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯈ꯭ꯔꯒꯦ꯫ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯇꯧꯔꯛꯑꯝꯃꯣꯏꯗ, ꯅꯪꯒꯤ ꯋꯥꯈꯜꯅꯁꯨ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯗꯨ ꯍꯦꯛ ꯄꯤꯈꯤꯕꯒ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯑꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯩꯒꯨꯝꯕ ꯄꯣꯠꯆꯩ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯀꯥꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯒꯣꯡ ꯒꯣꯡ ꯑꯣꯟꯊꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯄꯣꯠꯆꯩ ꯑꯅꯝꯕꯅ ꯃꯈꯥꯗ ꯂꯣꯏꯅ ꯑꯣꯟꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯤꯗꯅ ꯑꯩꯁꯨ ꯑꯌꯨꯛꯇꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯉꯩ ꯗꯗꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯃꯥꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯒꯤꯇꯔ ꯑꯃ ꯂꯩ꯫ ꯗꯗꯥꯁꯦ ꯒꯤꯇꯔ ꯈꯤꯡꯕ ꯍꯩꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯒꯤꯇꯔ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯔ ꯇꯥꯕ ꯇꯥꯗꯕ ꯄꯨꯈꯤꯡꯗ ꯈꯤꯡꯖꯕꯅꯤ꯫ ꯃꯗꯨ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗꯨꯗ ꯖ꯭ꯔꯦꯡ ꯅꯥꯎꯅ ꯑꯃꯨꯛꯇꯪ ꯈꯤꯡꯉꯛꯄ ꯃꯈꯣꯟꯁꯦ ꯃꯌꯥꯝꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯗꯨꯃꯗꯤ ꯃꯌꯥꯝꯁꯨ ꯁꯥꯊꯤꯅ ꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯀꯤꯅ ꯑꯃꯨꯛ ꯆꯪꯁꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯀꯣꯟꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯅꯁꯨꯅꯤ ꯇꯧꯔꯛꯏꯁꯤ꯫ ꯑꯗꯣ ꯖꯦꯝꯁ ꯅꯣꯏ ꯗꯗꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯐꯅ ꯃꯃꯜ ꯑꯇꯥꯡꯕ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯒꯦꯔꯥ ꯅꯪ ꯃꯁꯤ ꯃꯤꯉꯣꯟꯗ ꯄꯤꯒꯦꯔꯥ ꯌꯣꯟꯊꯣꯛꯀꯦꯔꯥ ꯑꯃꯗꯤ ꯇꯧꯔꯣ, ꯃꯁꯤ ꯇꯧꯍꯩꯔꯝꯃꯣꯏꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯃꯗꯨꯅ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯔꯅꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯗꯗꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯁꯤ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯍꯨꯟꯗꯣꯛꯄꯁꯨ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯑꯒ ꯃꯥꯅꯁꯨ ꯋꯥꯍꯩ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ ꯗꯗꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯅ ꯍꯨꯟꯗꯣꯛꯄ, ꯈꯔ ꯑꯃꯅ ꯌꯣꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯔꯥꯠꯇꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯗꯗꯥꯒꯤ ꯁꯣꯔꯥꯠꯇꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯅꯥꯊꯣꯏ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯩꯅ ꯖꯒꯣꯏ ꯊꯧꯒꯜ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯁꯨ ꯑꯩꯒꯤ ꯖꯒꯣꯏꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯨ 12:30 ꯇꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯉꯁꯤꯗꯤ ꯂꯦꯛꯈ꯭ꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯂꯦꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯅꯈꯣꯏꯒꯤ ꯗꯗꯥꯒꯤ ꯒꯥꯔꯤ ꯇꯧꯔꯒ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯇꯥꯎ ꯅꯣꯏꯒꯤ ꯆꯪꯐꯝꯒꯤ ꯂꯩꯔꯛꯇꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ, ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯍꯜꯂꯣ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯌꯥꯅꯤ ꯉꯁꯤ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯗꯗꯥꯒ ꯑꯩꯒ ꯃꯥꯕꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯗꯥꯏ ꯌꯧꯔꯛꯄꯗ ꯃꯣꯏꯒꯤ ꯂꯩꯔꯛ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕꯗꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅꯤ, ꯅꯣꯏ ꯍꯟꯈ꯭ꯔꯣ, ꯌꯥꯔꯅꯤ ꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯕꯨ ꯌꯥꯔꯗ꯭ꯔꯣ ꯍꯥꯏꯗꯅ ꯑꯗꯥꯏꯗ ꯃꯥꯁꯦ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯗꯗꯥꯅ ꯂꯝꯕꯦꯟꯗ ꯑꯩꯉꯣꯟꯗ, ꯅꯅꯥꯎ ꯉꯁꯥꯏ ꯅꯣꯏ ꯅꯃꯥꯟꯅꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯅ ꯂꯦꯞꯍꯧꯔꯤꯗꯣ ꯑꯗꯨꯕꯨ ꯁꯦꯡꯕꯨ ꯁꯦꯡꯉꯕꯖꯥꯔꯣ? ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ, ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯗꯗꯥ ꯑꯣꯏꯖꯔꯝꯃꯅꯤ, ꯑꯩꯁꯨ ꯃꯣꯏ ꯑꯗꯥꯏꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇ꯭ꯔꯦ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯒ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯩꯅꯣꯅꯦ ꯏꯃꯥ, ꯉꯔꯥꯡ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯂꯝꯕꯦꯟꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯤꯗꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ, ꯑꯁ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯨ, ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦꯅꯦ, ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯀꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯇꯨ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯔꯤꯅꯣꯃ ꯏꯁꯤꯡ ꯆꯤꯡꯅꯩ ꯍꯥꯏꯗꯅ, ꯂꯥꯛꯑꯣ ꯆꯠꯄꯤꯔꯨꯁꯤ ꯍꯥꯏꯗꯅ ꯗꯗꯥꯒꯩꯒ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯏꯃꯥꯟꯅꯕꯗꯨ ꯊꯤꯅꯕ ꯇꯧꯔꯝꯃꯤ꯫
ꯀꯣꯟꯅ ꯏꯃꯥꯟꯅꯕꯗꯨ ꯊꯤꯕꯗ ꯃꯪ ꯃꯌꯥꯗ ꯃꯥꯁꯦ ꯇꯨꯝꯃꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕꯅꯤ ꯍꯥꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯃꯥꯟꯗꯦ, ꯂꯥꯏ ꯑꯐꯠꯇꯕꯅ ꯆꯦꯟꯕ ꯃꯥꯜꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯗꯨ ꯑꯗꯨꯝ ꯃꯀꯣꯛ ꯆꯥꯛꯄꯗꯧꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫